ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯃꯣ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯀꯔꯝꯕ ꯑꯍꯦꯟꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯈ꯭ꯔꯕꯒꯦ? ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯅꯪꯅ ꯈꯟꯕ ꯈꯪꯉꯝꯃꯣꯏ. ꯗꯥꯝꯆꯥ, ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗ꯭ꯔꯦꯗ. ꯑꯩꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯏꯅꯣ ꯅꯉꯣꯟꯗ? 이마이뱀 쭈부 쭈봅니다. 아스, 아니 이제 부가이바디 틸라이르자니니. ꯆꯠꯂꯣ ꯌꯥꯗ. ꯅꯥꯔꯨꯝꯗꯨꯗ ꯍꯣꯝꯖꯤꯜꯂꯛꯀꯅꯤ. ꯅꯪ ꯆꯠꯇ꯭ꯔꯁꯨ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯦ. ꯑꯁꯣꯝꯗꯅꯦ ꯉꯥꯏꯅꯔꯝꯃꯅꯤ. ꯑꯩ ꯆꯠꯂꯦꯀꯣ. ꯅꯁꯛ ꯁꯨꯡꯄ ꯎꯗ꯭ꯔꯤ. ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ. ꯀꯃꯥꯏ ꯎꯅꯗꯣꯏꯅꯣ? ꯊꯦꯡꯅꯔꯀꯥꯟꯗ ꯐꯖꯅ ꯈꯪꯉꯣ. ꯆꯍꯤ ꯐꯥꯔꯕꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ. ꯀꯗꯥꯏꯗꯩꯅꯣ ꯅꯪꯕꯣ? ꯃꯤꯡꯅ ꯀꯩ ꯀꯧꯒꯦꯕ? ꯊꯦꯡꯅꯔꯀꯥꯟꯗ ꯐꯖꯅ ꯈꯪꯉꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯦꯕ. ꯁꯛꯇꯤ ꯂꯣꯠꯀꯅꯨ. ꯁꯛꯇꯤ ꯂꯣꯠꯍꯟꯅꯤꯡꯗꯦ. 어이, 시 터달루. ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯐꯨꯅꯕ ꯅꯠꯇꯦ. ꯂꯨꯅ ꯇꯧꯒꯦꯅ ꯅꯨꯡꯁꯤꯔꯤꯅꯦ. ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ?